Thakasari Mingwana Kasrabada Purna Jimnam Avi Singi Paki Executive Body Ki Publicity Secretary Wina Sobut Hodam Rubiba Ziriba Dagi Limbirpa Aiba Purna Jimnamu Stage the Kaka Kirtaba Kokshinjari Kaya kunazari ba ay iba po na sinamda sa makunol tambina ba ay iba sige Party Secretary binawa na sige. Ai ngasai je Purna Jimnamgi matangna ai tawraga si thawre adagi ko anda oja amta lakpiu aigida chakchara masaminesi atamdo ai four wheeler mayang dei wire ga thawe manaba mi ada lamdu khangmoine mayang du di lappi khangjani madi chasi yade ada aina thawe ba aina imanaba ma to manipur masama hapsala chiri sapina ada kita kudi lapom nego meto berarti ayi bagi power je mo ada pula cak kami nai ngasi su sumba function je yauna nabi damakta akhoi mathaka pairaga lakibani aduga akhoi sita adamo nana tarama ukte bagal wenna thagachari da ayi bagi pa ta jana tv work contribution ado kawhonga mo thagachari Makatarapa Thauramasi Pagi ay Singi Pamna Samna Pija Gadaba Mana Ibagi Thauramdani Adubu Pangoy Nada Asigi Mana Pambigaduriba ay Basingi ay Bising Asigi Pena Saitisanda Easily Bawarol si Yadam Tam Hana Tanzaki Ani sudah mana pembicara daba, Madam Rita Thoksong, Madam Rita Thoksong ki citation ki warol ni anda Tanzari. Ay besingi ipa impal biasa ngetuni, oi nama tansang warak laba, imagi lekol dah hai nami gawa sedeng nai ibiduna. Amadi kuthuk idra saita lekonda kudor togiba in kunda isingani kunda ahan boina sereng nari asi daiteng ni chan oibiba kitama thaga sabaga loina asi gumba maman yamna ba wahai lechan kaya tibiduna ibiduna phongbi bagidama khonaida kanarba amani haina lawjabaga loina ai besingi ipakna kupna khanazarba matungda ipak literary award Nisingani kun amasung nisingani kun mathoi pituna kai kunna ba uchari nengthok pirotsi Madam Rita Thoksong Madam Rita Thoksong ba asigi koi ba mithungne oina lekshin biriba kai kunna jariba Rajkumar Gunasandrana mana pibina ban nolok sari Matangda Lekto Birksi Kumanthem Aneswari Devi Hai Bamana si Kasi Thoram ko na election biriba Mingana Kasarabada Ken Kilwa na pili gani
ꯈꯨꯃꯟꯊꯦꯝ ꯑꯅꯦꯁ꯭ꯋꯔꯤꯒꯤ ꯁꯥꯏꯇꯦꯁꯟꯗ ꯏꯔꯤꯕ ꯋꯥꯔꯣꯜꯁꯤ ꯑꯏꯕꯁꯤꯡꯒꯤ ꯄꯥꯛ ꯏꯝꯐꯥꯜꯒꯤ ꯑꯆꯪꯕ ꯊꯧꯃꯤ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯛꯂꯕ ꯏꯍꯨꯜꯁꯤꯅ ꯊꯦꯡꯂꯛꯄꯗ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯏꯕꯤꯗꯨꯅ ꯑꯃꯗꯤ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜꯗ ꯈꯨꯗꯣꯜ ꯇꯧꯕꯤꯕ ꯏꯪ ꯀꯨꯝꯖꯥ 2020ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯇꯦꯡ ꯂꯩꯆꯟ ꯑꯣꯏꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯂꯩꯆꯟ ꯀꯌꯥ ꯊꯤꯕꯤꯗꯨꯅ ꯏꯕꯤꯗꯨꯅ ꯐꯣꯡꯕꯤꯕꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯑꯏꯕꯁꯤꯡꯒꯤ ꯄꯥꯛꯅ ꯀꯨꯞꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯏꯄꯥꯛ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ 2020 ꯑꯃꯁꯨꯡ 2018 ꯄꯤꯗꯨꯅ ꯌꯥꯏꯐꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯗ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯤꯒꯗꯕꯤ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯄꯨꯟꯅ ꯅꯥꯝꯅ ꯂꯧꯕꯤꯗꯕ ꯂꯧꯆꯔꯤ꯫ ꯂꯣꯏꯗꯥꯝ ꯇꯣꯝꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯈꯟꯅꯕ ꯃꯅꯥꯁꯤ ꯄꯨꯟꯅ ꯅꯥꯝꯅ ꯂꯧꯕꯤꯗꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯏꯝꯐꯥꯜꯒꯤ ꯑꯆꯪꯕ ꯊꯧꯃꯤ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯛꯂꯕ ꯏꯃꯥꯒꯤ ꯈꯣꯡꯖꯨꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯏꯕꯤꯗꯨꯅ ꯑꯃꯗꯤ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜꯗ ꯈꯨꯗꯣꯜ ꯇꯧꯕꯤꯕ ꯏꯪ ꯀꯨꯝꯖꯥ 2018ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯇꯦꯡ ꯂꯩꯆꯟ ꯑꯣꯏꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯂꯩꯆꯜ ꯀꯌꯥ ꯊꯤꯕꯤꯗꯨꯅ ꯏꯕꯤꯗꯨꯅ ꯐꯣꯡꯕꯤꯕꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯑꯏꯕꯁꯤꯡꯒꯤ ꯄꯥꯛꯅ ꯀꯨꯞꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯏꯄꯥꯛ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ 2020 ꯑꯃꯁꯨꯡ 2018 ꯄꯤꯗꯨꯅ ꯌꯥꯏꯐꯅꯕ ꯎꯠꯆꯔꯤ꯫ ꯑꯈꯟꯅꯕ ꯃꯅꯥ ꯐꯪꯕꯤꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯤꯒꯗꯕꯤ ꯃꯤꯡ ꯑꯣꯏꯅ ꯍꯥꯞꯆꯔꯕꯗ ꯑꯦꯟ ꯃꯂꯌꯥ ꯆꯅꯨ ꯃꯅꯥ ꯑꯁꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯍꯥꯞꯆꯔꯕꯗ ꯑꯆꯧꯕ ꯋꯥꯍꯦꯡꯕꯝꯅ ꯑꯍꯥꯟꯕ ꯑꯈꯟꯅꯕ ꯃꯅꯥ ꯐꯪꯕꯤꯒꯗꯕꯤ ꯑꯦꯟ ꯃꯂꯌꯥ ꯆꯅꯨꯗ ꯃꯅꯥ ꯈꯨꯠꯁꯤꯟꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯏꯝꯐꯥꯜꯒꯤ ꯑꯆꯪꯕ ꯊꯧꯃꯤ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯛꯂꯕ ꯑꯥꯒꯁꯠ 11 ꯑꯣꯏꯅ ꯂꯥꯛꯄꯗ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯁꯩꯔꯦꯡ ꯏꯕꯤꯗꯨꯅ ꯑꯃꯗꯤ ꯏꯄꯥꯛ ꯒ꯭ꯔꯨꯞꯇ ꯄꯥꯍꯟꯕꯤꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜꯗ ꯈꯨꯗꯣꯜ ꯇꯧꯕꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯁꯤꯅ ꯂꯥꯏꯛ 9,300 ꯐꯪꯗꯨꯅ ꯏꯄꯥꯛꯀꯤ ꯂꯩꯇꯦꯡ ꯂꯩꯆꯟ ꯑꯣꯏꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯂꯩꯆꯜ ꯀꯌꯥ ꯊꯤꯕꯤꯗꯨꯅ ꯏꯕꯤꯗꯨꯅ ꯐꯣꯡꯕꯤꯕꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯅ ꯀꯨꯞꯅ ꯈꯟꯅꯖꯔꯕ ꯃꯇꯨꯡꯗ ꯏꯄꯥꯛꯀꯤ ꯑꯈꯟꯅꯕ ꯃꯅꯥ ꯑꯍꯥꯟꯕ ꯇꯥꯗꯨꯅ 2022 ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯏꯟꯊꯣꯛꯄꯤꯔꯛꯁꯤ ꯃꯦꯗꯥꯝ ꯑꯦꯟ ꯃꯂꯌꯥ ꯆꯅꯨ꯫ ꯃꯅꯥ ꯐꯪꯕꯤꯒꯗꯕ ꯑꯏꯕ ꯅꯤꯡꯊꯧꯖꯥꯝꯕ ꯁꯔꯠꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯕꯤꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯒꯨꯅꯆꯟꯗ꯭ꯔꯅ ꯄꯤꯕꯤꯅꯕ ꯅꯧꯍꯧꯆꯔꯤ꯫ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛ ꯏꯝꯐꯥꯜꯒꯤ ꯑꯆꯪꯕ ꯊꯧꯃꯤ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯛꯂꯕ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯡꯒꯧꯕ ꯁꯩꯔꯦꯡ ꯏꯕꯤꯗꯨꯅ ꯑꯃꯗꯤ ꯏꯄꯥꯛ ꯒ꯭ꯔꯨꯞꯇ ꯄꯥꯍꯟꯕꯤꯗꯨꯅ ꯁꯥꯍꯤꯇ꯭ꯌ ꯂꯩꯀꯣꯜꯗ ꯈꯨꯗꯣꯜ ꯇꯧꯕꯤꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯁꯤꯅ ꯂꯥꯏꯛ 1,500 ꯐꯪꯗꯨꯅ ꯏꯄꯥꯛꯀꯤ ꯂꯩꯇꯦꯡ ꯂꯩꯆꯟ ꯑꯣꯏꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯂꯩꯆꯜ ꯀꯌా ꯊꯤꯕꯤꯗꯨꯅ ꯂꯣꯏꯅꯅ ꯏꯕꯤꯗꯨꯅ ꯐꯣꯡꯕꯤꯕꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯏꯄꯥꯛꯀꯤ ꯑꯈꯟꯅꯕ ꯃꯅꯥ ꯑꯅꯤꯁꯨꯕ ꯃꯅꯥ 2022 ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯏꯟꯊꯣꯛꯄꯤꯔꯛꯁꯤ ꯑꯏꯕ ꯅꯤꯡꯊꯧꯖꯥꯝꯕ ꯁꯔꯠꯆꯟꯗ꯭ꯔ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯅꯕ ꯍꯪꯒꯠꯆꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯨꯅꯆꯟꯗ꯭ꯔ ꯂꯣꯏꯗꯅ ꯃꯤꯗꯨ ꯂꯥꯛꯇ꯭ꯔꯦꯅꯦ ꯕꯤꯔꯦꯟꯗꯗꯤ ꯃꯥꯁꯨ ꯑꯣꯖꯥ ꯕꯤꯔꯦꯟꯗꯁꯨ ꯑꯍꯨꯝꯁꯨꯕ ꯃꯅꯥ ꯐꯪꯕꯤꯒꯗꯕꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯑꯏꯕꯤ ꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯗꯤ ꯄꯤꯕꯤꯒꯅꯤ꯫ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯀꯤ ꯃꯄꯨꯅ ꯄꯤꯕꯤꯅꯕ ꯎꯠꯆꯔꯤ꯫
ꯀꯥꯏꯗ꯭ꯔꯦ ꯆꯠꯂꯒꯤꯁꯤꯗꯤ ꯋꯥꯡꯈꯠꯄ ꯌꯥꯗ꯭ꯔꯦ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯆꯔꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯁꯛꯅꯥꯏꯔꯕ ꯁꯛꯅꯥꯏꯔꯕꯤ ꯃꯅꯥ ꯆꯥꯔꯕꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯐꯪꯒꯅꯦꯅ ꯃꯪꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯅꯥ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯂꯧꯈꯤꯕꯁꯤ ꯂꯥꯎꯊꯣꯛꯆꯔꯤꯕ ꯑꯩꯁꯤ ꯍꯨꯃꯥꯡ ꯀꯥꯔꯤ ꯇꯁꯦꯡꯅ ꯐꯪꯅꯤꯡꯕꯅ ꯉꯥꯎꯗ꯭ꯔ ꯑꯗꯨꯕꯨ ꯐꯪꯗꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯨꯗꯕꯗꯒꯤ ꯉꯁꯤ ꯃꯅꯥ ꯐꯪꯕꯒꯤ ꯂꯝꯕꯤꯗꯒꯤ ꯁꯨꯝ ꯊꯣꯛꯆꯅꯕ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯃꯅꯥꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯤꯔꯤꯕꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯑꯏꯕꯤ ꯃꯂꯌꯥꯅ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕ ꯃꯅꯥ ꯐꯪꯃꯤꯟꯅꯔꯤꯕ ꯑꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯥꯝꯕ ꯁꯔꯆꯟꯗ꯭ꯔꯗ ꯈꯨꯗꯣꯜ ꯑꯃꯈꯛꯇꯪ ꯃꯄꯨꯡꯗ ꯇꯝꯖꯒꯦ ꯍꯥꯏꯖꯕꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯇꯝꯕꯤꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ ꯂꯦꯡꯊꯣꯛꯄꯤꯔꯛꯁꯤ ꯁꯉꯥꯏꯔꯕꯤ ꯑꯏꯕꯤ ꯃꯂꯌꯥ ꯆꯅꯨ ꯑꯗꯨꯒ ꯃꯆꯜꯒꯤ ꯈꯨꯗꯣꯜ ꯍꯔꯥꯎꯅ ꯎꯞꯄꯤꯅꯕ ꯀꯧꯊꯣꯛꯆꯔꯤ ꯅꯤꯡꯊꯧꯖꯥꯝꯕ ꯁꯔꯆꯟꯗ꯭ꯔ ꯃꯄꯨꯡ ꯑꯃꯁꯨꯡ ꯃꯆꯟꯅ ꯋꯥꯍꯩ ꯑꯃꯃꯝ ꯑꯅꯤꯗꯪ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯃꯤꯌꯥꯝꯗ ꯋꯥꯔꯣꯜ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯇꯁꯦꯡꯅ ꯑꯩꯅ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯁꯤ ꯇꯁꯦꯡꯕ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯖꯗꯦ ꯍꯥꯏꯅ ꯂꯧꯖꯩ ꯂꯥꯏꯛ ꯉꯥꯛꯇ ꯐꯪꯕ ꯉꯥꯛꯇꯅ ꯑꯍꯩꯕ ꯁꯩꯔꯦꯡ ꯌꯥꯝꯅ ꯊꯣꯛꯄ ꯏꯕ ꯍꯩꯕꯅꯤ ꯍꯥꯏꯅ ꯂꯧꯖꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯣꯖꯥ ꯑꯅꯤꯃꯛꯀꯤ ꯂꯣꯏꯅꯃꯛ ꯂꯥꯏꯛꯅꯕꯤ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯃꯌꯥꯝꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯗ ꯅꯠꯇꯅ ꯑꯩ ꯀꯔꯤ ꯍꯥꯏꯅꯔꯝꯃꯤꯁꯤꯡꯅꯁꯨ ꯈꯪꯖꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯈꯨꯝꯖꯔꯤꯁꯤꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯨꯅ ꯁꯩꯔꯦꯡꯁꯤꯕꯨ ꯄꯥꯝꯃꯤꯕ꯭ꯔꯥ ꯄꯥꯝꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ ꯑꯩꯒꯤ ꯃꯌꯥꯝ ꯅꯝꯕꯤꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤꯃꯗꯤ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯄꯥꯝꯖꯩ ꯑꯄꯨꯟꯕ ꯑꯃꯒꯤ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯑꯀꯟꯕ ꯁꯩꯔꯦꯡꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯣꯖꯥꯒꯤꯁꯦ ꯂꯧꯖꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯐꯥꯁ ꯇꯥꯕꯁꯦ ꯑꯩ ꯐꯥꯁ ꯇꯥꯕꯗꯤ ꯂꯧꯖꯗꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯏꯄꯥ ꯆꯠꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯁꯔꯆꯟꯗ꯭ꯔꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯁꯤꯟꯖꯔꯒꯦ ꯑꯣꯖꯥꯕꯨ ꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯈꯤꯕ ꯏꯊꯧꯅ ꯌꯥꯗꯗꯅ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯥꯏꯕꯛꯁꯨ ꯊꯤꯈꯤꯕ ꯉꯁꯤꯗꯤ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯁꯨꯕ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯆꯗꯦ ꯄꯤꯛꯂꯕ ꯃꯣꯠꯂꯕ ꯏꯁꯤꯡꯒꯤ ꯃꯔꯤꯛ ꯑꯃꯈꯛꯇꯅꯤ ꯄꯥꯕ ꯂꯩꯄꯥꯛꯀꯤ ꯃꯔꯛꯇꯨꯗ ꯇꯤꯟꯖꯕ ꯑꯩꯗꯤ ꯆꯍꯤ 15 ꯁꯨꯔꯤꯉꯩꯗꯒꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯕꯛꯀꯤ ꯊꯧꯖꯥꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯏꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯏꯁꯥꯒꯤ ꯆꯍꯤ 22 ꯆꯍꯤ 10ꯒ ꯊꯥ 4-5 ꯆꯪꯂꯛꯄꯗ ꯑꯩ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯊꯕꯛꯁꯨ ꯃꯆꯥꯅꯤ ꯄꯨꯝꯅꯃꯛ ꯂꯨꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯒꯠꯄꯤꯒꯗꯕ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯦ ꯃꯈꯣꯡ ꯁꯣꯝꯕꯤꯌꯨ ꯏꯁꯤꯡ ꯆꯥꯏꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ मागी इबो पामबसिंग इबो पामजरिबा पामजरिबी
ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯣ ꯃꯌꯥꯝꯗꯒꯤ ꯄꯨꯡꯊꯣꯛ ꯊꯣꯛꯄꯅꯤ ꯁꯤꯃꯗꯤ ꯃꯌꯥꯝ ꯊꯥꯖꯕꯤꯌꯨ ꯑꯗꯨ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯆꯤꯡꯂꯦꯝꯂꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯕ ꯊꯧꯔꯝ ꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯌꯣꯟꯖꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯆꯤꯡꯂꯦꯝꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯕꯨ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯗ ꯄꯩꯁꯥꯅ ꯂꯨꯄꯥꯅ ꯂꯩꯕ ꯌꯥꯗꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯇꯝꯕꯤꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯏꯄꯥꯛ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯩꯍꯥꯛꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯇꯨꯡ ꯀꯣꯏꯅ ꯃꯇꯨꯡꯗ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯑꯃꯗꯤ ꯑꯏꯕꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯄꯥꯛ ꯆꯣꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯂꯣꯏꯅꯥꯏꯗꯕ ꯏꯄꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯁꯤꯅ ꯍꯥꯏꯅ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯣꯡꯃꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯔꯤꯛ ꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯣꯖꯥꯁꯤꯡ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯑꯃꯃꯛꯇꯗꯤ ꯐꯖꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯃꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯑꯩꯅ ꯐꯣꯡꯖꯈꯤꯕ ꯂꯥꯏꯔꯤꯛ ꯑꯩ ꯑꯍꯥꯟꯕ ꯐꯣꯡꯖꯕ ꯂꯥꯏꯔꯤꯛ ꯏꯃꯥꯒꯤ ꯂꯩꯀꯣꯜꯗ ꯑꯩꯅ ꯐꯣꯡꯖꯈꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯄꯥꯛ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯄꯤꯗꯨꯅ ꯏꯄꯥꯛ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ 2021-22 ꯄꯤꯕꯤꯕꯁꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯊꯣꯏꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯦꯟꯅ ꯏꯕꯤꯔꯛꯈꯣ ꯍꯦꯟꯅ ꯑꯐꯕ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯉꯝꯕ ꯉꯝꯗꯕꯅ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯖꯔꯤꯕ ꯄꯨꯊꯣꯛꯆꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯃꯅꯥ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯔꯥꯎꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯀꯌꯥꯅ ꯂꯩꯕ ꯐꯪꯒꯗꯕꯅꯣ ꯄꯨꯟꯁꯤꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯅ ꯑꯏꯕ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄꯤꯔꯤꯕ ꯏꯕꯤꯅꯤꯡꯂꯤꯕꯁꯤꯡꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯦꯟꯅ ꯏꯊꯛꯄꯤꯔꯛꯎ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯃꯈꯟ ꯊꯣꯔꯛꯑꯦ ꯑꯗꯨꯅ ꯈꯪꯗ꯭ꯔꯒꯁꯨ ꯇꯥꯟꯅꯅꯕ ꯑꯗꯒꯤ ꯍꯪꯕꯗ ꯁꯠ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯍꯪꯕꯁꯦ ꯌꯥꯝ ꯏꯀꯥꯏꯗꯅ ꯌꯥꯝ ꯍꯪꯒꯟꯗꯦ ꯁꯨꯡꯍꯪ ꯍꯪꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯁꯦ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯁꯤꯅꯗꯤ ꯏꯀꯥꯏꯕꯅ ꯃꯤꯁꯦ ꯃꯇꯝ ꯁꯪꯉꯝꯃꯣꯏꯗ꯭ꯔꯥ ꯑꯣꯖꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯤꯟꯅꯕꯅꯤꯅ ꯐꯣꯟ ꯀꯣꯜ ꯑꯃ ꯐꯥꯎꯕꯗ ꯑꯩ ꯀꯩꯁꯨ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯣ ꯑꯩꯗꯧꯅꯗꯤ ꯄꯥꯡꯗꯕ ꯑꯣꯏꯕꯤꯒꯅꯨ ꯃꯌꯥꯝ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯪꯕ ꯂꯦꯞꯄꯤꯒꯅꯨ ꯏꯕ ꯂꯦꯞꯄꯤꯒꯅු ꯑꯗꯨꯒ ꯑꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯑꯐꯕ ꯃꯔꯝꯗ ꯄꯨꯈꯠꯅꯕ ꯑꯁꯣꯏꯕ ꯆꯨꯝꯊꯣꯛꯄ ꯑꯣꯏꯅ ꯆꯨꯝꯊꯣꯛꯃꯤꯟꯅꯔꯒ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯈꯣꯝꯖꯩ ꯃꯊꯪꯗ ꯂꯩꯊꯣꯛꯄꯤꯔꯛꯁꯤ ꯈꯨꯃꯟꯊꯦꯝ ꯑꯅꯦꯁꯣꯔꯤ ꯗꯦꯕꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯐꯝꯄꯥꯛꯊꯛ ꯑꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗꯒꯤ ꯌꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤ ꯍꯥꯏꯅꯕꯨ ꯍꯥꯏꯒꯗꯕꯅꯣ ꯋꯥ ꯍꯥꯏꯕꯁꯨ ꯍꯩꯖꯗꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯏꯕꯒꯤ ꯏꯄꯥꯛꯅ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯀꯥꯡꯕꯨꯗ ꯃꯔꯨ ꯍꯨꯜꯂꯒ ꯄꯣꯛꯈꯥꯏꯕꯗ ꯉꯥꯏꯖꯔꯛꯂꯤꯕ ꯏꯕꯒꯤ ꯂꯝꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯏꯕꯒꯤ ꯂꯝꯗ
ꯁꯛꯈꯪꯕꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯈꯪꯆꯦ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯍꯩꯇꯅ ꯏꯖꯔꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯄꯥꯛꯅ ꯁꯤꯒꯨꯝꯕ ꯄꯤꯕꯤꯔꯤꯕ ꯃꯅꯥ ꯑꯁꯤꯅ ꯊꯃꯣꯏꯁꯤꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯍꯜꯂꯤ ꯃꯔꯝꯗꯤ ꯃꯇꯨꯡꯒꯤ ꯏꯔꯛꯄꯗ ꯍꯦꯟꯅ ꯏꯅꯤꯡꯅꯕꯒꯤ ꯏꯅꯣꯠ ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯍꯩꯖꯗꯕꯅꯤꯅ ꯃꯇꯨꯡꯒꯤ ꯏꯔꯛꯄꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯩꯇꯅ ꯏꯖꯈꯤꯕ ꯑꯁꯤꯅ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯁꯨꯝ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅ ꯏꯕꯒꯤ ꯂꯝꯗꯗꯤ ꯄꯥꯝꯖꯕ ꯍꯩꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯑꯁꯤꯕꯨ ꯑꯏꯕꯒꯤ ꯏꯄꯥꯛꯅ ꯇꯨꯡ ꯀꯣꯏꯅ ꯁꯨꯃꯥꯏꯅ ꯁꯛꯈꯪꯕꯤꯕꯒꯤ ꯊꯧꯔꯝꯁꯦ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯁꯥꯡꯅ ꯑꯁꯨꯝꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯅꯦꯁꯣꯔꯤ